lamgi chayenabagi matangda maitai lipungi promote na nongmai kapubagi video viral oiraklay. Kuki amasung maitai kanglup anigi marakta lamgi chayenabagi matangda maitai lipungi chip promote na nan Manipuri amada nongmai na kapki haibagi video viral oiray. National media da video footage ka kuana na thagalakiba warol amada video footage adu makoi na hanagi BJP gi MP Benjamin Mate na makoi da share tawrakiba nei. Hairiba video footage adu da promote na mahaki makhun na nongmai kapagi saktam adu mayek seng na uing nan Manipuri sing na maitai singge laisang ama khopsin na bahona bagi mayokta promote adu gumba thawong sing adu sathagi bani haibagi warol sing yaude. Ex-MP Benjamin Mate na video adu social media platform da share tawraduna maitai lipungi lutsingba promote sing amasung Arambay Tianggol na Manipur Police ki mamangda Imphal gi telepathy da laiba nan local sing da nongmai kapagi thawong adu sathagi bani hai na maral sire. Adubu India Today Northeast na promote hangbadadi siriba maral sing adu yaning de Hindu gi laisang amasung maitai gi laisang ani gi marakta demarcation tawbagi court ki mandate ama lairiba nei. Adubu Hindu sing na maitai gi laisang gi jaga da khopsin na bahonarakpadagi khatna chainabagi thogdok thogliba nei. Madu mahang na thingbaga loina na makhoi sing adu court ta chanaba advice tawbadani hai na phongdok leng